Turel gi ireina Irang Thong thek-hankhraba matung Irang Thong gi Nakan Da Leiba Sangadriba Rcc Thong Meeyam gi Yenglaga leingakna Gari Chenba Houhankhre Irang Turel gi mathakta nongna saba Sangadriba Rcc gi Thong ase Meeyam gi awaba koknaba leingakna Gari Chenba Houhankhre Hiramasiga mari leinana TOMTV ka Economic and Resources Development Organization ERDO ge Secretary General su oiriba entrepreneur nahakpam santaga unaba mata mahakna hai state leingakna Meeyam gi khudong chanaba Irang Turel gi mathakta saba RCC gi thong asida ngarangdagi Gari Chenba Houhankhre se thagatli Anoba thong asida Khongsang Railway Station dagi cement yauna tangai fadana changba potlam sing Imphal purakre loinana thong ase tektringai gi mamangda jirida panduna leirakiba gari singsu thong ase landuna Imphal romda changlakre RCC gi thong ase leirabanina Imphal jiribam lambi gi fibamda Meeyamna mipaibiganu haina mahakna phongdorakhe maragasida handakta Khongsang Railway Station da ahanbo oina cement yauna construction material sing purakpa ngamkhre masi lengak ase yamna singthaningai oiba amane handak Khongsang Railway Station da goods train thunglakiba se taramatoirak subane handaki trip asida cement metric ton Chambri pusilakre hausek pawbada railway station asida mapaldagi metric ton lising taret romge poche pusilakre handak ahanbo oina cement bag sing pusilakpa sina hausek lamdam asida cement gi mamal tangliba se kharada oirabasu hanthaba ngamlagani haina mahakna makata khe Ngarang hoigi kanose Manipur sida len amukta de nonglen sida mukta awaba yam nangdana akoi ngak yogai ising thuma matam sida akoi thong ka amatek pada irangi yamaru oiba thong amasu yaugi bise mase honorable chief minister nasu manasu tweet tawkhre adubu Manipur administration sida athuba action step lokala kanda saigi irangi jaga sida thong han ba malai bise Sangadriba thong ama han ba malai bise Meeyam gi khudong sana ba ngarang dagi lalan duna akoi na han boina irangi thong sida अखोई ट्रेन दगी पोट पुथरकपसिगी कॉन्वॉय से लानखरे अदुगी मतुंगदा कनो अखोई कनो दा जिरी दगी नानथोन तत्रि ममांगदा लागा पल्ल लेबा गाड़ी सिंग आई वाखन ngara nungdang none yormani maramdi moi अखोई maningda laghobne hai tare ko aduna irang thongsi Meeyam gi dama khudong chana ba government lalan mase government bu hanna Manipur praja amadi अखोई entrepreneur amadi trader Meeyam gi maikai dagi hanna thagat phongdok chari aduna Meeyam na ngasai gi ji lambi da mi paibe leibse leibiganu maramdi thongi problem leite masida aduga lambi gi problem su yam thuna solve tongamba adugumba kainoni